ngasi ayu phone ki ba tongan tongan ba manipuri si phone sing digi amasung thoki ba thawdo wa thok sing digi maru oibe e pau sing khonga saraga manipur top channel gi maike digi mayam da thamjige hanbada Delhi da CP pur digi nupi amagi haksang leire ngarang numidang Nigerian macha anina Churachandpur district digi asiba nupi amagi haksang South Delhi gi Basant kunsta 16th Hospital da Purakle hairi laikhidraba nupi adugi haksang adu makhoi Anina Gurugaon digi hospital asita laikatna ba purakibani adubu doctor singi mekedi gi nupi adu siraga purakli haina khangalakibani laikhidraba nupi adu Gurugaon da leiba spa ma da thabak tawbani hari makki haksang hauji subdivision enclave mokshori da thamli haiba loinana Delhi police ki mekedi gi makki aroiba mathau mangam pangthokpada pangba yaba mateng panama pangani haiduna fongdokre haina su pausna makhatana fongdorakli Atopa paw manamo Torel da lukre Churachandpur district gi isak jau kobani haiba miyama ngasi nungtil mori gi manor Torel da lufkhibadigi phangmangamdre hari maki haksang bu Holland phai lambi gi thong sijangdagina Sahai village phawbagi manungda leiba Torel khongnungda thibigi akanba thabak sathaki adumainama ngasi numidang athengba phawbada phangmangamkhidre haina paw amana su report tawri Atopa pawam namo PHED na GI pipe lainabagi pangthokiba tender singnarakpagi case High Court na appeal ahumak dismiss tawkhre Manipur government ki public health engineering department PHED na GI pipe sing lainabagi damak satliba kumja sigi March kunga taru English inganiga kunga mathoida thokiba notice inviting tender NIT amaga mari lainaba tender gi processing singnarakhiba tender asida saruk yakhiba farm amana loisang asigi process asibu High Court of Manipur challenge tawrakhiba writ petition sing court asina dismiss reject tawkhraba matungda court ki judgment adugi mayokta amuk hana file tawrakhiba appeal sing amukasu court asina dismiss tawkhre PHED na loisang asigi GI pipe sing lainabagi damak supplier farm sing dagi application sing kaubagi NIT edu March kunga taru English singa kunga mathoida thokibani NIT edu na piba eligibility criteria singi matung ina eligible oiba supplier farm sing NIT edu gi damak bid sing apply tawnarakibani aduga NIT edu gi mari lainaba technical bid sing na April kunga mathoi English singa kunga mathoida hangdokibani loinana financial bid sing na May taru English singa kunga mathoida hangdokibani adubu PHED na NIT asigi damak apply tawrakpa farm supplier singi financial bid sing hangdokiba numit asigi noma watlingaida NIT asigi damak apply tawrakiba supplier farm singi manungda ama oiriba Meghalaya 793101 gi Bainihat district ki Lower Balian Rai Boyda leiba MS Nezon Pipes and Structure koba supplier pharmacy email gi kuthangda PHED gi makedigi hairiba pharmacy NIT asigi technical bitta qualify oidre haidana official oina khangan ki hairi adumainama MS Nezon Pipes and Structures hairiba supplier pharmacy na NIT asigi damak pangthokiba technical bitta makhoiba qualify oidabadagi reject tawre hairakpagi maram khangan binaba mari lenaba loisang asigi authority da email gi kuthangda May taru English singa kunga mathoida aiba sirol ama pisilaki hairi adabo disqualify oire hairabadagi maram takhalakhiba supplier pharmacy na loisang asida pirakhiba sirol adugi pakomoina PHED gi joint secretary gi makedigi June 1 2021 da supplier pharmacy da makhoigi oina tender asigi kanglon singi manungchana laifam dokpa minimum average turnover adugi sang yawna leitre maram aduna makhoibu tender asigi process da qualify oidabani amasum reject tawkhibani haina khangan ki haina su pausna makhatana su fongdorakli pausi makhasa thajarakpon state sigi wangbra thokpa ten ma pau khraga myamna thamjage oja ama khuru khuda kulhanbagi damak leader ama tanthokre Assam gi Tinsukia da leiba Philobari da khulgi oja ama mahiroi lusing masingna khuru khuda kulhan khibegi thawdok ama social media da miyamna kana sai thangnarakpadagi asuna thawdok aduda CNB organization asigi district level leadership gi manungda ama
expel tawkhre All Assam Students Union ASUGI lusingusingi manungda ama siena khiba thawdo dobu state asigi organization kyana akan mamona condemn tawnaki October 13 da thokiba thawdo dugi video social media da viral oiki video aduda Philobari Senior Secondary School gi principal oidibi Nibadara Borabu protest amagi manungda district level ASUGI lusingba mana lambida phamduna khurukhuda kulhanba uki amasum Karna Bura Gohain Kaubo Mahiro Lusingba Adubu organization asidagi Tanthokpagi Khongthanga Mari Lainana Asugi General Secretary Shankar Jyoti Baruwana Thawdo Adu Khwaidagi Lebak Thibani Hairaduna Madugidamakta organization asibu ngakpinaba miyamna haijaki Mangna ki Thawdo Adugi matangda aikhoina thijinki amasum madugi member ama senaramba thenaki ma aikhoina khudakta Asudigi Tanthokre Thawdo Adubu social media da mipung khudimana condemn tawnakraba matungda Philobari area da leiba organization ayambagi lusingba singna irai numita Philobari area da leiba organization ayambagi lusingba singna irai numita Philobari da leiba principal adugi mayurma satki amasum ma ka wari sanaki principal nirada Borabu Mahiroi sing mamang khu khuda kulan khibada sienaba Mahiroi lusing madu maki Mahiroi ni hayen su pausna phungdurakli Makasa tarakpoina to papamana Nagagi Firal ikai khumnagani haina thajaba pirakli Government of India na Nagagi Firal singmatik san ikai khumnagani haibegi thajaba pirakli haina Naga National Political Groups NNPG gi Working Committee gi convener and Kitobi Zimomina claim tawkhre Working Committee amasum center gi marakta leiriba laikhai tadana leirakpa wafam singi matangna sengdokladuna ji momina haiki Naga singna luna khanjariba Naga gi firal asi puwari culture amasum spiritual gi weba tatna thana ba yadarba masak sing lei haibasi Government of India da mayek singna khanki Jimomi gi matungina culture gi hiram sing amasum customary institution singda Naga gi firal sizinabada Government of India na athingba piroi Naga constitution gi matangna palladuna Jimomina hai authority gi sapsaba mawong mataw sing supnagi Naga tribe singdagi lakadabani Naga tribe khudima individual singi conduct govern tawba conversation sing laijai Naga integration gi matangda Jimomina masi Naga khudimaki legitimate right amasum apambani so hai khiari atopa pawmana nupi ama mangakaktuno halamle singnaba miyoi police na fagatkre friends ki kha thangma sarukta lebi yamna maming chatpa resort amada masagi sai humdraga tare rom surabi nupi ama mangakaktuno halamle thawdo du siena bo iramba yai singnaba miyoi ama police na fabangam khibaga loinana wang pong gi thabak sathaba hokre haina prosecutor singna phongdorakli thawdo siga mari lainana public Prosecutor gi office na phongdorakibada thawdo asi haukiba yum sagesa numita thokibani numit asida laikidra binupi asigi masa nupana mamaga pau fauna bangam kidre haina police to report tawroklaba matung police na khudakta case ama register tawduna thi humbagi thabak sathaba hokhi maduda nupi adugi mayumdagi panglap laptuna leiba resort amada asibak-sang oina thengnakhibani maki haksang adu makoka masaka tungan taduna leiramki asibak-sang adugi manak nakna leiba table amagi mathakta maki akakpa makok adu leiramkhibani thawdo asigi mari leinana sendana ba yai chingnaba masagi sai yankhaiga mathoirom suraba nupa ama police na fagatkre mak makha tana mari leinaba court amada puthoklaba matung custody de remand taw lauthaduna thamkhre police na farba miyoi si nupi adugi asiba haksang leiramkhiba ka adugi thangnaba ka da leiramba miyoini ma ki ka da I tairaba thangsang ama leiramba thengnabadegi police na singnaduna fakhibani hainasu pausna pali pausi makasa thajrakpoina to pamaruiba pau khra mya Manipur gi state si goibda pige high court ki yathang indre sekmaida excavator sizinaduna nunglengoi pekli Imphal Tural gi ising sizinaba kinare haba pawmasu headlines ta report tawri Manipur gi tampak lam singda maru oina Imphal East amadi West gi mafam singda leiba water supply scheme singi maru obi ising lofom oiriba Imphal Tural gi sekmai Kanglatongbi area da logi wangbada excavator na singwa sizinaduna nunglengoi pekpagi Tural asigi isingi phibam ka hena mosilaktuna thangla sana bihiramna sizinaba kinare haukiba sayol khara sida Tural asigi isingi phibam angakpa phangna mosilakriba asigi
ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯤꯖꯤꯟꯕꯗ ꯁꯦꯛꯃꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯄꯥꯛꯇꯛꯅꯅ ꯑꯦꯛꯁꯀꯥꯚꯦꯇꯔ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2020ꯗꯁꯨ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯂꯝꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯇꯝ ꯈꯔ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯡꯗ ꯑꯦꯛꯁꯀꯥꯚꯦꯇꯔꯅꯆꯤꯡꯕ ꯑꯆꯧꯕ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯇꯨꯅ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯃꯗꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕ ꯃꯐꯝꯁꯤꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯊꯤꯡꯖꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯝꯕꯁꯤꯡꯕꯨꯁꯨ ꯐꯥꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯊꯤꯡꯕ ꯑꯁꯤ ꯂꯩꯈꯤꯕꯗꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯃꯇꯝ ꯈꯔ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯇꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯣꯛꯗꯥꯎꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯆꯧꯕ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯆꯂꯥꯏꯔꯤꯕ ꯅꯨꯡ ꯑꯃꯁꯨꯡ ꯂꯩꯉꯣꯏꯒꯤ ꯀ꯭ꯋꯥꯔꯤ ꯑꯁꯤ ꯃꯐꯝ 5 ꯈꯛꯇꯗꯅꯤ꯫ ꯃꯐꯝ 5 ꯑꯁꯤ ꯅꯠꯇꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯤ꯫ ꯑꯌꯥꯕ ꯄꯤꯔꯤꯕ ꯃꯐꯝ 5 ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯉꯥꯛꯅ ꯆꯠꯀꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯦꯛꯁꯀꯥꯚꯦꯇꯔꯅꯆꯤꯡꯕ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯀ꯭ꯋꯥꯔꯤ ꯆꯂꯥꯏꯕꯗ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯀꯤꯟꯊꯥꯕꯤꯗ ꯍꯦꯛꯇꯔ 3.5 ꯄꯥꯛ ꯆꯥꯎꯕ ꯀ꯭ꯋꯥꯔꯤ ꯑꯃ, ꯑꯋꯥꯡ ꯄꯣꯠꯁꯪꯕꯝꯗ ꯍꯦꯛꯇꯔ 5 ꯄꯥꯛ ꯆꯥꯎꯕ ꯀ꯭ꯋꯥꯔꯤ ꯑꯃ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯁꯩꯔꯧꯗ ꯍꯦꯛꯇꯔ 19.4 ꯆꯥꯎꯕ ꯀ꯭ꯋꯥꯔꯤ, ꯁꯩꯔꯧ ꯕꯖꯥꯔꯗ ꯍꯦꯛꯇꯔ 1 ꯆꯥꯎꯕ ꯀ꯭ꯋꯥꯔꯤ ꯑꯃꯁꯨꯡ ꯑꯥꯏꯃꯣꯟ ꯈꯨꯂꯦꯟꯒꯤ ꯍꯦꯛꯇꯔ 1 ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯨꯔꯦꯜꯁꯤꯡꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯦꯛꯁꯀꯥꯚꯦꯇꯔ ꯑꯃꯗꯤ ꯑꯆꯧꯕ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯆꯠꯊꯅꯔꯤ꯫ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏ ꯄꯦꯛꯇꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯍꯤꯡꯅꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯃꯁꯨꯡ ꯁꯤꯟꯐꯝ ꯑꯁꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕꯁꯨ ꯈꯨꯠꯅ ꯁꯨꯖꯕ ꯃꯔꯝꯅ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯃꯗꯤ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯆꯧꯕ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯩꯍꯟꯗꯨꯅ ꯁꯤꯖꯤꯟꯅꯕ ꯐꯥꯎꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯧꯁꯥꯗꯒꯤ ꯈꯨꯠꯅ ꯈꯔ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤ꯫ ꯃꯃꯥꯡꯗ ꯁꯤꯟꯃꯤꯁꯤꯡꯅ ꯍꯧꯔꯛꯇꯨꯅ ꯃꯦꯆꯤꯟꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯄꯤꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤꯕ ꯂꯩꯔꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯟꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯦꯆꯤꯟ ꯀꯌꯥꯁꯨ ꯐꯥꯖꯤꯟꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕ ꯑꯣꯏꯕꯅ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯅ ꯑꯔꯥꯟꯕ ꯁ꯭ꯇꯦꯠ ꯑꯦꯝꯕ꯭ꯂꯦꯝ ꯁꯤꯖꯤꯟꯅꯔꯤ, ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯦꯝꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯁꯥ ꯂꯣꯒꯣ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯇꯠꯇꯅ ꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯑꯣꯏꯅ ꯂꯧꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯅ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯎꯀꯠ ꯆꯦ ꯅꯝꯕ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯁꯪꯁꯤꯡ ꯑꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯑꯦꯆꯤꯞꯃꯦꯟ ꯅꯝꯕ, ꯃꯤꯌꯥꯝꯗ ꯌꯧꯍꯟꯒꯗꯕ ꯂꯤꯐꯂꯦꯠꯁꯤꯡ ꯅꯝꯕ, ꯊꯧꯔꯝꯒꯤ ꯕꯦꯛꯗ꯭ꯔꯣꯞꯅꯆꯤꯡꯕ ꯅꯝꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯆꯦ ꯆꯥꯡ ꯅꯝꯕꯗ ꯑꯔꯥꯟꯕ ꯁ꯭ꯇꯦꯠ ꯑꯦꯝꯕ꯭ꯂꯦꯝ ꯁꯤꯖꯤꯟꯅꯕ ꯊꯦꯡꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯑꯦꯝꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯁꯥꯒꯤ ꯂꯣꯒꯣ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯏꯟꯇꯔꯅꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯆꯞ ꯆꯥꯕ ꯂꯣꯒꯣꯒꯤ ꯃꯁꯛ ꯑꯃ ꯂꯦꯞꯊꯣꯛꯂꯒ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯦꯝꯕ꯭ꯂꯦꯝ ꯑꯃꯗꯤ ꯊꯝꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅꯔꯛꯂꯤ꯫ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯠ ꯑꯦꯝꯕ꯭ꯂꯦꯝꯒꯤ ꯃꯁꯛ ꯑꯃ ꯂꯦꯞꯊꯣꯛꯇꯕ ꯑꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯔꯗꯤ ꯃꯑꯣꯡ ꯃꯥꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯣꯒꯣ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯅꯤ ꯈꯪꯗꯅ ꯏꯟꯇꯔꯅꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯍꯦꯛꯇꯃꯛ ꯁꯤꯖꯤꯟꯅꯕꯁꯤꯅ ꯁꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯍꯧꯖꯤꯛ
internet ta fangliba state emblem kangla sa gi logo si makhal ahum thona thingne mathakta kangla sa yeklaga makhada mitei meyekna kangla sa kalso kola sa thaba logo sing asi internet ta yaudun leiri luribadi lenga ki official sing namasigi asum aran yengdana internet gi hektamak manaba logo ama lauthraga department gi official website ta sizinaba simak miyambu lana lamjingnabagi masa ama oigani hainarakli haina supali housing department kharaги official website ta aranba state emblem gi logo asi sizinari khudam oina department kharadang panba tarabada art and culture department consumer affairs food and public distribution public health engineering department singbagi official website ta kola sa thaba logo sizinari manipulenga ki forest department amadi employment exchange ki official website kalso haina iba state emblem gi aranba logo sing hojiksu sizinaba thengnari haina spouse na makhata na pali atopa pawa manamo vaccine kap lapasing manapi gadari manipur da covid-19 vaccine kap thok lapasing da pukning thaugatnaba amadi vaccine kap thokpagi sang wongkhat hananabagi pandamna deputy commissioner imphal west na sinduna mega vaccination kam bumper draw program pangthokadari hari get a shot win a prize haiba wakhalon asida yumpham oiraga sathagodoriba mega vaccination kam bumper draw program ase october 13 october 13 amasum november 3 ge ayupung 10 dagi nungthil pung 3 fawba gm hall polo ground amadi thangal bazar gi dharmasala da pangthokani hairiba mega vaccination kam bumper draw program ase gi mapung oiba pricing di ahanba manada tv screen asoba ama ani super price ta mobile phone ama ohum super price ta blanket ama amadi consolation prize tara legani namilasi da vaccine kapthok pulak pa miyoi singna mega draw asi yawnabagi damang isagi mobile number amadi aadhar card loinana saktaksi oiba yaba voter id pan card driving license passport na singba loinara kadapani haidi bumper draw asi gi damak maraiba faraba winner adu vaccination site ahum aduda vaccine kapthok piba miyoi sing adugi maraktagi khangadabani haidi hiramasiga mari lenyana deputy commissioner imphal west ts kiran kumar pauksi esiga akhanana wari sanabada hai hauju manipur covid vaccine kapthok pigi thabak sa thari basi hena khumang sauksin nabagi wakhalunda khongthang asi lokhatpani sohairi pausil losilakpana tentak na mayamna thamjage india na naga wathok ki woroisin purakna bo honade India government na naga wathok asigi woroisin athuba matamna purakna bo hotnabagi mahuta naga singi tongan flag amadi constitution gi matangna yetuna naga singi apun masaktam thugaina bo hotnaduna lei haina IM na maral sirakri NSN IM na thadorok pasirul amada hai India government na naga miyam gi yaifana bo hotnabagi mahuta haukiba sai humfu romasida naga singi puwari mani phangphom to pahak sing khunggaung naduna lakli wathok asina mapung fana Sakthuraknaba matamda naga wathok asigi woroisin purakpagi mingda naga singbu tokhai tahananaba hotnaduna lakli haujikti india gi asigumba launam lang asida NSN IM na thugadaba nate naga singbu india na moithem tawduna political commitment kya piduna mamangai gi matawgumna apangmasina bo honari indo naga political issue asida lairiba aron athuppunama IM na mayek singna khangi mamangai gi matamda india na toroma thabak thoram sing aduna ngasisu naga sing da awaba sai thingpiri naga sing gi weba tokhaiba flag amadi constitution gi matangda NSN IM gi sapsaba phirep lengdana leiri phiral amadi constitution gi wafam asi kaidonungda mantiknaba yabo wafam oide masina naga sing gi top saktamadu malemda masakta kadoribani hairi henesu pausina makhatana su phungdorakli atopa pawmana masa hundokna bo hotnarambi nupi ama Ahmedabad ta fare masa na hek poksaba masa hundoklamlaga sien khina bo hotnarambani haiba manipur dagi lalom kiwi laleng lina kaubi nupi ama Ahmedabad ki Bizalzur police na fogat kre haina agency dagi phangba paw man hairi thaudo dugi matang da nupi aduna leiriba building aduda puna leminaba manisa sa kauba nupi amana police ta paw pirakpadigi IPC section 317 gi makhada FIR ama register tawbugo loinana fagat khibani manisa sa na police ta pikhat khiba wakat adugi matung ina lalom kiwi lalenglina
lai khurumlaga hobi satkhinaba hotnabagi ingit phangmadagi sangsin yengmada mahaki ka manungdagi angangi makhol tarakhibane maduda mahakna angang adu hondoktuna sienkinaba hotnare khanglakpadagi mafam adugi miyam tanaba lawbuga loinana lalongkiwi laleng linabu fakhibane mafam adugi miyamna mahakna tawriba thawong adugi matangna wangpang setabada mahakna hondoknaba hotnariba angang adu mahakna hekpoksabani haiba khangmangamki Maki masindagi makna tawriba thawong adu miyamna ukhitanaba tuminna leibani haibadu khangmangamki thawdo aduga mari lainana police na fogalaba matung ma custody de thamkre haina pawsina sumakhata na pali tentangna topa pawmana saba loidringaida khangabok laipat laikai primary school kinthagadore Kumza English Singa Taraga Mariki February Tiki Saba Hokiba Kangabok Part 3 Laipat Laikai Primary School Ngasi Pau Mapung Fana Saba Luisin Bidabana Maramoraga School Building No Monomogi Kintarakle Hana Kangabok Part 3 ZPG 15/3 Gi Ward Member Toksum Mohindrona Fundurakli Auto Papawamana Yumai Sakre Zribam District Manungsana Labor Barak Circle Gi Borobetra ZPG Bomik parada leba matalib ali apok palai kidraba ledu miyagi yumamadi rice mill amanga seyu pung tara mathui makhairom tabada maina tumna sakre hari mayadu rubber thaba yumdagi haurakpu oigani hairi amasu mai sakhiba aduda kaya yamna ama anta thokrabagi haiba hauji phawbagi oina khangmangamdre khunja singna fair service ta yumai sakpagi paw pikidi hairi zribamda leba sa fair service ki official singna su thawdo adugi matangna makhoi gi office ta paw pirakhidi haina su phongdorakli Lushilakoi to paten pawkra pizage fokso masunupi phamlana ba mapubok sai tara phadok pikre hokiba kumja english ni tara taruki me mapan sai taruk rom dama ngai ribi masunupi thokpa mabu phamlana khibani haiba sai yankhai gi manga suraba mapubok ni haiba miwema fast track special court fokso manipurna fokso eki section 6 ki makhada fine oina lupa lising ama thian bagal loinana sai taraga tha manga phadok pikre Kona say taraga thamanga gi fadopi khroba miye du Imphal West District ki manung sanba mafam amadagini case asigi mari leina police gi phangba paw gi matung ina hairibe accused asi victim oiribi nupi mesa adu gi mabubokne haukiba kumja english singani gi taraga taruki me mapana victim oiribi nupi mesa sina mamanabi singa sanaduna leiringari accused asina asaput pi duna themlaba matungda ma ki kar pusinduna namduna phamlana khibini sohaidi Loshilakoi to pakantian man mihat pasingi imung laikai de lebe yaroi haukiba kumja english singani ga taraga mapani August tarukta kombi police station gi manung sanba kombi Setapur ward number 2 da lamgi wahaw da thoki batam thiba thawdok da yumlona ba miyama manga kaktuna hathi ba da siena ba imungi miyoi sing kombi police da lakle tabadagi kombi Setapur gi yamlaba miyamna mihat aduda siena bi imungi miyoi amata laikai sida sangba yaroi haina kumbi police station na thomjinkhre matam sana police ki mekeri gi section tharang lokhot hobadagi pamdaba thodok thokidre so hairi amarumda kumbi Setapur ward number 2 da lampak ta ngasi laikai dugi oiba miyoi miyamgi oiba mifam pangthoktuna makhatana mihat aduda siena bi imungi miyoi amata laikai da leibi yaroi makhogi inkol di atopa miyoi singda yon thokpagi ayaba pi mihat pagi imung amata laikai sida leibi yaroi haina kumbi kendra women welfare association gi secretary case khomdombi leimana su phungdokre hari Hausiko inati pawsi matang sai lusinjarage pathoksa gibda soikiba lankiba yaursi miyamna ngakpigani matam gi maruiba I pawsing leptana miyamda update pijarake haina su channel asigi maikedi gi miyamda thamjari and thank you